ꯍꯧꯕ ꯉꯝꯖꯈꯤꯗꯕꯒꯤ ꯃꯔꯝ ꯈꯔ ꯂꯩꯈꯤꯕꯅ ꯁꯦꯡꯗꯣꯛꯆꯔꯔꯣꯏ ꯃꯗꯨꯝꯇꯪ ꯃꯌꯥꯝꯅ ꯊꯦꯡꯉꯕꯁꯨ ꯉꯥꯛꯄꯤꯔꯅꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯣꯖꯥ ꯁꯔꯨꯟ ꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯁꯖꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯨꯔꯨꯝ ꯑꯃ ꯊꯥꯡꯒꯠꯄꯤꯔꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯩꯅ ꯈꯟꯖꯔꯝꯕꯗ ꯇꯞꯁꯤꯟꯕꯤꯔꯝꯕ ꯑꯃꯈꯛ ꯍꯥꯏꯕꯤꯔꯝꯃꯤ ꯃꯊꯪ ꯆꯍꯤꯗ ꯂꯥꯛꯀꯗꯕ 15ꯁꯨꯕ ꯁꯤꯜꯚꯔ ꯖꯨꯕꯤꯂꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯗꯗꯤ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯂꯨꯄꯥ ꯈꯨꯗꯣꯡ ꯁꯅꯥ ꯈꯨꯗꯣꯡ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯦ ꯑꯗꯨꯅ ꯂꯨꯄꯥ ꯈꯨꯗꯣꯡꯒ ꯍꯥꯏꯕ ꯁꯤ ꯈꯖꯤꯛꯇꯪ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯕꯗ ꯃꯤꯇꯤꯡ ꯍꯧꯔꯒꯅꯤ ꯈꯔ ꯑꯗꯨꯝ ꯆꯥꯎꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯈꯟꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯖꯈ꯭ꯔꯕ ꯑꯦꯋꯥꯔꯗꯁꯤꯡ ꯄꯤꯖꯈ꯭ꯔꯕꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯣꯖꯥ ꯁꯔꯨꯟ ꯀꯨꯃꯥꯔꯒꯤ ꯉꯁꯤꯒꯤ ꯁꯖꯦꯁꯟꯁꯤꯗ ꯑꯩꯅ ꯈꯟꯖꯕꯗꯨꯒ ꯑꯗꯨꯝ ꯆꯥꯟꯅꯖꯔꯦ ꯍꯥꯏꯇꯥꯔꯦ ꯀꯧꯈꯠꯂꯒ ꯄꯨꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯁꯤꯃꯒ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯍꯥꯟꯅ ꯐꯪꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯗ ꯄꯤꯖꯈ꯭ꯔꯕ ꯈꯔꯁꯨ ꯑꯗꯨꯝ ꯎꯖꯔꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯍꯥꯏꯖꯔꯤꯕꯁꯤꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕꯗ ꯄꯥꯎꯀꯠ ꯌꯧꯔꯛꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯦꯡꯕꯤꯔꯛꯎ ꯅꯨꯃꯤꯠꯇꯤ ꯍꯣꯡꯉꯔꯣꯏ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯐꯤꯛꯁꯇ ꯂꯩꯕ ꯂꯦꯡꯗꯅ ꯂꯩꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯇꯥꯡ 9 ꯊꯥ 2 2019 ꯑꯁꯤ ꯂꯨꯄꯥ ꯈꯨꯗꯣꯡꯒ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣই ꯑꯗꯨꯝ ꯑꯌꯥꯝꯕꯗ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕꯗꯨꯃ ꯑꯗꯨꯝ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯆꯞ ꯑꯗꯨꯝ ꯃꯥꯟꯅ ꯂꯩꯔꯦ ꯑꯣꯖꯥ ꯕꯤꯂꯥꯁꯇ ꯑꯃꯨꯛ ꯇꯥꯖꯔꯦ ꯑꯗꯨꯒꯁꯨ ꯇꯥꯟꯖꯥ ꯆꯥꯔꯨꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯀꯧꯖꯕꯁꯤꯗ ꯑꯁꯤ ꯍꯥꯏꯅꯕ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯑꯝꯇꯪ ꯅꯤꯡꯁꯤꯡꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯖꯦꯁꯟꯁꯤ ꯃꯌꯥꯝꯁꯤꯅ ꯇꯧꯕꯤꯔꯛꯏꯁꯤꯗ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯄꯥꯡꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯑꯣꯖꯥꯁꯨ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯖ ꯇꯥꯔꯦ ꯕꯥꯇꯣꯟ ꯄꯤꯖꯕ ꯍꯧꯖꯒꯦ ꯍꯥꯏꯖ ꯇꯥꯔꯦ ꯕꯥꯇꯣꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯄꯥꯎꯀꯠ ꯍꯥꯏꯔꯒ ꯆꯠꯅꯖꯩ ꯑꯩꯈꯣꯏ ꯂꯣꯝꯗ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯁꯤ ꯑꯩꯅ ꯀꯂꯝꯗ ꯌꯥꯎꯖꯔꯛꯄ ꯃꯇꯝꯗ ꯀꯂꯝꯁꯤ ꯑꯗꯨꯝ ꯁꯣꯜꯂꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯟꯗꯦ ꯑꯗꯨꯕꯨ ꯀꯂꯝ ꯁꯤꯔꯔꯣꯏ ꯀꯂꯝꯁꯤ ꯑꯍꯤꯡꯕ ꯖꯤꯕ ꯑꯣꯟꯈꯔꯦ ꯍꯧꯖꯤꯛ ꯀꯔꯝꯍꯥꯏꯅ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ngasi faubogi manungda kalamda leiriba awardsingshibu kapiraibasingjigi thawai yaubibana maram oirkana kalamji hinge hana lojabani masigi manungda awardsi masing khwadi yamna kapiriba miyoi haigadra imung haigadra haijarabada ngasi make khoi thawni oina leibiribi yumnam utambala wanglen thoibi haira sukhangbiba mahakna kalami damoda katpiba awardse masing amyamre hauji mayamna tabirisida imtang habitang ningsing jarake khangbi ningsing biu yumnam ibobi wangin thoibigi apopagi mingda katpibani ani suda kanglei inaki pari kaithela pam sana hamba loina silon mana haina ama agogi booklet ki maningi tari suda thengnabigani masisu mana katpibani mathanda amu moirangtheng rajendra ningsing loina silon mana chahi ama kalga piba asisu man katpibani adu laibu gam thiba ya tare aikoina mana su leiraba aduga masima tang mayam ngakpi tare aikoina sinjabada yobongam gidaba haiba aikoi asonba haidra ama oire oja rajendra gi mana ama leina oja rajendra gi photo sabtang puthoga ngasi lei katwa namjabudaba simu thawai maijadaba leijabudre mathang da soidana koi sin langjagani handa kisi khajitang aikoy da chayenaba ada ai samaki oina yumda luhong khungnombagi thorom siam kungna thokibana maram moga mairung sangada khajitang namjabudre adu mathang jahidagi soidana jarajendra gi manasi ahamada din ningsing di yauramdabani hujikti yaure mayamna khangbire aduna hojik mana ahumsi mana maipuna na donate tawibani adubu
ꯑꯅꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯇꯪꯒ ꯂꯥꯎꯊꯣꯛꯆꯔꯕꯗ ꯂꯥꯛꯀꯗꯕ ꯆꯍꯤ ꯂꯨꯄꯥ ꯈꯨꯗꯣꯡꯒꯤ ꯅꯪꯅꯅꯕ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯎꯠꯇꯝꯕꯂꯥ ꯃꯅꯥ ꯑꯃꯒꯁꯨ ꯑꯃꯨꯛ ꯍꯦꯟꯖꯟꯅ ꯀꯠꯄꯤꯔꯦ ꯍꯥꯏꯔꯤꯕ ꯃꯅꯥꯁꯤ ꯊꯥꯔꯒꯗꯤ 4 ꯁꯨꯗꯣꯏꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯁꯤ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯕꯗ ꯈꯤꯇꯪ ꯋꯥꯠꯆꯍꯧꯔꯦ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯃꯁꯥꯃꯛ ꯗꯣꯛꯇꯔꯦꯠ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯤꯗ ꯑꯁꯤꯃꯇꯪꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯃꯒ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯀꯂꯝꯗ ꯂꯥꯟꯊꯣꯛꯄꯤꯔꯤꯕ ꯃꯅꯥꯁꯦ ꯄꯨꯂꯞꯅ 4ꯅꯤ 9ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯀꯂꯝ ꯃꯁꯥꯅ ꯀꯠꯆꯕꯅꯤ ꯑꯗ ꯑꯇꯩꯁꯤꯅ ꯑꯇꯩ ꯃꯌꯥꯝꯅ ꯀꯠꯄꯤꯔꯛꯄꯅꯤ ꯃꯁꯤꯒꯤ ꯂꯥꯎꯊꯣꯛꯆꯕꯁꯤꯗ ꯑꯩ ꯏꯁꯥꯃꯛꯁꯦ ꯌꯥꯝ ꯄꯣꯟꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯊꯧ ꯄꯨꯖꯕ ꯃꯇꯝꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯈꯔ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕ इचिल इनाउसिंग अंगासिंग चासिंग मयामना कलमसिबु निंथीजना मपुंग फाना पुहोबो ngamnanaba maram amasu jatchaba pamjabani adagi amuk manaromda lakcharabada handaki chahijida khwadagi ihan hana kalamda manipuri mapanda leibiba aikhoi irei chasing ani ka khangalaga award pibo ngamjagibase मसी कलम की खाई अहम माई पापनी थमजगे लापियु तुमनसु ओजासिंगना संदोपियु ओजा अनी खक्तंग नतबा अतै मयामसु पाउबिबियु कलमगा अदुगा खजिक्तंग ओजासिंगना अमुकसु सेक्शन बिरकदबसी अखोई तोपतोपा हाइना हंजन के इलुलोय मयामसु हाइबिरे कोई यारिबा मखै इमालोंसी सिजिनबिरक्वा अदुगा मसीदनी अकोई लोइनमक सिजिनरगा हेक्ता अकोइदी मेंटे लोना लोइदि हाबदुमति नचदेको यारिबा मखै अंगम थाता करंबा करी लोंदा लेये हाइना थीदना लोंदा से हपचिलगा ओथोपिरक्वा मेंटे लोंसी अकोई इरोंजी सिजिनबिरक्पसी याम पामजै अदु मनसु अयामा लाइरि फजरे हारगसु लोन खिदंग यानन मया मसिंग यामने हे यालागे हे लोथोगु म लेबा मखक लेजै याम फजरगसु मदुदा नुमाइजदबसु लेबा हाइतारे राइति फजरगसु लोनजि मसिदि याम यालमने हाइना हे हाइबदगि लोथोगु गमजे यावरपसि तौददनबा अखोइ साइति तौजदनबा फजबा लाइरिसिंग यारि इरोनसि यहनबिरो उ हाइबसिमा आई बसिंग फ्रॉम द थमजगे अदुगा लोइनना मथंग चहिगी हौजि आइगी आइना मयामदा येंजरिबा बुकलेटसिदा यावजरिबा मरीसे हाइबदि हवम सनाजावबगी अमा लेजरे लेसांथेम समानदा अमा लेजरे कंगदे इनाति मपाली केथेलाकम हौजि लाथोकजैबा अनिमकी मिनेजरे मंगा सुरनि हाजिमगा थमजो हाइता थमजरगदोय मनासि लाथोकजरके मयामदा खंगनजरके डॉक्टर लोंगजन शरद चंद्र विथ सुरजीनी लोइन सिलोन मना हाइबा मरोन सिमा हजिकता लाथोकजबनिना बुकलेट हापचा होद्रे अदु मयामना ngasi aina lathokchidisi tabiraga o manaji mari khakta natre manga sure haibasi khambiraga lairi ibiriba phungbiriba aiba ibi kayana thajanbiro aduga ojasimu ikai khunda uchanabagi khudong chawse ekhoida su bibiyo haibasi ma thamjanjarga mana matungi chayeng chedin su leibanina tenjin jarage simu thamjanma yamu amana no